ngasi phongkhiba tongan tongan Manipuri si phongsing amasum thokhiba thawdo wathok dagi maruibi I pausing mayam da thamji ahanbada Prime Minister unanaba chatpikhiba MLA Minister sing thabak oina pangthoktriba phawba hanbirakano Hakthengnaba Paodam Kanto Sabal gi khunja ama ngrang numidang pung 12 minute yankhairom tarakpada leimakhong singmang Kanto Sabal amasum cooperative village area sin koki militant singna hananung mai kapsilaglaba matunga nagagi ama yauna yum khara mai thadokhiba mafam da sangsilubada Kanto Sabal gi ahalamana hai koki militant singi lan numit nifuga taruni sujilakle lan leptri hena kansilakli numai kapsilakpa yum mai thaba bunker sajilakpa sungna betri haujik su Kanto Sabal da akan balan mungairakle lamdam sida yelhomi oijariba maite khoi refugee oire laifam chafam khangandre lanjenare karamba laibak sigi masu Manipur gi angamba singna ekhoi bu kanbigadawri hauji ekhoi ata tai tare Manipur gi MLA minister sing Delhi da Prime Minister unaba sakhi hai unaba su phangdaba male kadiguma unaraba su thajaba pirakpadi pamjade thaba oina pangthoktriba phawbu Manipur amata hanbirakhano Imphal da khongjang sangsinbana oithokloi ngasi kari thokani hayeng kari thokani khangdana hawai se nik launa leire hareduna miyam gi lengak leiribra leitrabra ekhoi khangdre haiduna Kanto Sabal gi ahal aduna thamoi sokna phongdorakhi lau khoinabagi napi hidak chaiba satluba yauna lau panbagi thabak thoram sing pangthokadabasu koki militant sing numai kapsilakpadegi thingbina balaitre isagi yumda tumba phangdraba sak chaba phangdrabada hinglubagi kari kanakigani koki militant sing laksin ba masum phajin pusin ngamdrabanina aikhoi oina hatokpiro haina su phongdorakhi Imphal mayol gi thamaiban kaisam thongda thamba Army singya tamyara thambiduna ekhoi pungak selanbio Assam Rifles lady basisu makhoi gi nomai maton sing nomai kapliba koki militant sing da onsin begi muhutta ekhoi misam do onsin duna leire hauji Kanto Sabal nomai kapna riba si ngasi ga thana ahumlak sure Prime Minister gi man ki ba na kaidaudo ribono hangladuna ngasi phawbra mahna hohi ama phawbo phongdoktana awawa tarba Manipur gi miyam gi tamak Delhi dagi oirabasu karimata hairatri election gi matamdadi hapta kangdi Manipur da la iba hairaduna wapam singasi pawmisung lengak tambiyo haiki loinana makhoida khulai matik sana pibiro hairaki ahalasina makhatana hai haujik ai isagi sai humfuga manga sure ahal oijarabasu nomai pairaga mi amata oirabasu konaram laga sikhrabasu yarairaki koki militant singna sariba bunker singda Assam Rifles na onsin megi muhutta tumpham chafam khanglaktriba mi samai koida onsin duna leiriba karigino hanglubada makhoi isanga thuknabani haina khumlakhi hairi maramasina ekoi haujik hinglibra shirabra khangde Manipur lengak thajabasu leitre aduga sangtainabasu pamdre asuk yamna awa ana taduna misimina thoklabasida karigidamak makoige sangtaina kadoribana hanglaki lau ubusu thengjinkre ising lakadaba thongju thengjinkre ngarang aikhoigi yum khara mai tharambadusu Central Forcing leina makoidi yengduna leki Kambiyu yakiti maramasina makoi leibigi kari kanari hangladuna Central Forcing da aikoi sukta thajatre State Forcing oina thambiyu hairaki hauji aikoi Army amasum Central Forcing sangandre makoi bu aikoi gi nupi singna setliba phi lambi da yanduna thatle aikoi hauji shirabasu sanglabasu koki militant singa araiba pambai sajinaduna lanthengnaragane hanadagi su araiba pambaina khulgi angang singna mayuk narakpan haki Kanto Sabal gi area si red zone area ni Fair service anakpada thambina bhai jakhrabani Imphal dagi takpa dunadi yumai sakpa kanma nangloye dubo haijakhiba dum kana amatana thawa sabikide haidi koki singidi singthakta leiraga asyang matanja yengduna nomai kapsilakpani yumai tharakpani makhoina bunker sariba mafamdasu aigi yumga hek mayoknana lambigi wangmadani hairaki mafamdudagi numai kapsilakliba koki militant singbu takthokpina bakana mata leitre Nepali singsu mayumda kom tauduna lotlaga leinare aigi nupina kadaida isana kadaida haibadu faw mafam ramata khangadre masimakti lanatre lan haibaduri maiki anina angam khuthana bane aikoi giri koki militant sing mitai misam haluro haina India lagana aphaba numai pahalaga thadoropaga sapmanare iramdam sida yelhomi aikoi misel oiduna leire kariguma state force leiramdrabadi aikoi loina siramgada banaraki loinana aikoi mitei si leba sigi citizen oiribra oidabra khangre oidrabadi aikoi su aikoi gi tongan phirep ama laujaraga heraki ex graciana aikoi gi punsigi mamal lepa yabra hangladuna aladuna makhatana hai
Koki militant singi bunker sing takthokpiu haina Indian Army sing da haijaruda mi amata leitre laingoi hanba bora khakta ngaire hairakibani aduga ngarangna mi leitre haikiba mafam adudagi nomai kapthurakibani hairaki mafam aduda lairibi state force singi marakta duty sindok sinjin taunaringi ki tanja lauraduna khutharakibani Sikh regiment laklaga nomai kapale po hairakibani wafam asi phongdoknaringai ngak sarak siringaida nagagi ama yauna yumsing mai thagalakibani hairaki Mamang thagi kunga mapandasu Kanto Sabal gi mamang da leiba singurok singmang da kulgi na ha taramukna santi taringai da masagi sai kunga nithurom surabana ha amana mayum dagi pot sai khara lakthonaba jangkhringai gi tanjara koki militant singna kosilaga nomai kapsilaktuna yummai thaba horokibani maraktura sangkhriba nga adudi thokpa nanghaudaduna lekhi Tanjaduna maki mamana Assam Rifles ta kanbina ba hairubada yarakta bagaloinana khunja singna sangnana ba honarubada su athingma pi khairaki adubu masanupa aduna mamara phone taraktuna laukthokpina ba hairaklingai tanjaduna mahakna sangjafam lauduna leikiba Nepali singna su makoida kuki singna mitei thama yaroi haiduna ki halakli happy wapam phongdoraki haidi atopa pambai leitraduna makoigi manau nupa thokpa IRB weba amada hairubadagi laki adubu main road Assam Rifles na thinglakpadagi nupi singna atopa lambi amada pushilaga IRB personnel singna numai kap tuna sangkraba matungda naha adugi thawai kalaki haina phongdoraki numittuda mamana kap lauduna masagidama khanghiba awabasing khunjasingna yengma ngamkhide loinana makhoi mayamgi awabasing kanbinaba kana amata laikide wabana henman khibana isa itomta shiningba poklakhi hainasu makha taraki haina pausina makha tana palakli makha satharak poina topa pawmana miyoy hum pharore khongjang handopagi wapam leiti amia Assam amadi Mizoram phaunaba amata ngairaba National Highway yankai ga marida matam kaktaba economic blockade chatharakani haina All Assam Manipuri Youth Association Amiana lathokraba tungda nara numidang pung tararam tarakpada Amiagi president yauna thaumi ohum Assam police na fazilure haidi Hiramasi matang da Amiagi advisor Khetri Mayum Kundal ga pauksi asiga telefoni kuthana wari sanabada makna hai economic blockade ki khongjang lathokraba matungna ngarang Amiagi president Ramen Luang General Secretary nongpungan ba mga amadi mak masamag yang tuan mapam sina satuna mi pampangtuki mi pamasil loisilako numidang pung tararom tarakpadu waida Silsar town gi mapam amadi gi makoi bo Assam police na faraga kasar gi SP Numal maheta gi office ta puraga thamki roinana makoina mangjona lathokraba economic blockade adu handokle haina namduna khuyek lokhi loinana makoi gi mathakta akan wafam kya marum phungdo raglaba matung numidang pung 12 rom tarakpa duwaida miyam gi asaw iho ama lakpadagi makoi bu police na thadoraki mauna makhata na hai police na nampudu khuyek lawkraba su amiana lakthokri ba khongjang adudi executive ahum khak asina lepanati masjidi miyam gi apama matung ina lakthoki ba khongjang ni maramasna kariguma hiram amatada handokpa lairoi loinana taliba pandamadu phangdriba phawba lepalaitna khongjang sangsingki gani ningsingba yabadi manipura kunna khundaminaramba phurup amana makoigi oiba tokhaiba lengak taladuna manipur gi apunbagi saktamda singnarakliba sida Mizoram gi lengak pariba political party Mizo National Frena khuthingjinba manmong manipur gi sin kuki jokfrupna tokhaiba lengak tanliba singda phone sogat ulakpa yaning da bu utpaga loinana makoigi khongpam handoknaba matam pikhrapa phawbada handoktabagi mayokta All Assam Manipuri Youth Association Amiana Jun Kunga Homdoidigi Assam amasung Mizoram samnariba National Highway yankai ga marida matam kaktaba economic blockade chatharakani haina lakthokiba lekrabani wareba singarang pathukiba Amiagi Central Committee gi mifamna laukibani mamangda Jun taraga mari Amiagi oiba mifam mapangthuktuna Mizoram gi Mizo National Frena Manipur gi sinkuki zawfrupna taliba tokhaiba lenga sida mapung fana saugatpa utpagaloinana sirol thoktuna phone sagolakhiba adu handoknaba Amiana numit humni gi matam piki adobo Mizoram gi minister Zoram Thangana ma ki Twitter account da Manipur lenga amasum Central lenga na lokholakpa khongthangda aikoina sagotkani haibu wapam phongdokhiba du thagali adomoinamak ma ki Twitter gi wapam adu MNF ki official statement ni haina lawroi Manipur gi apunbagi saktam sagatpada thugaiba honaba amasum Manipur gi tokhaiba lenga amatan bada phone sagoliba MNF na official oina makoigi khongpam handoknaba matam numit humni piraba fawda khongpam handoktaba sina amiyabu phireb asi laholakhibani adomina Chief Minister Zoram Thangana wapam kra phongdokiba sigi yenglaga June 22 fawba matam pibani
ꯃꯁꯤ ꯐꯥꯎꯕꯗ MNF ꯅ ꯃꯈꯣꯏꯒꯤ ꯈꯣꯡꯐꯝ ꯍꯟꯗꯣꯛꯇꯕ ꯇꯥꯔꯕꯗꯤ ꯖꯨꯟ 22ꯗꯒꯤ ꯑꯁꯥꯝ ꯑꯃꯁꯨꯡ ꯃꯤꯖꯣꯔꯥꯝ ꯁꯝꯅꯔꯤꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 64ꯗ ꯀꯁꯥꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯥꯏꯂꯥꯄꯨꯔ ꯃꯇꯝ ꯀꯛꯇꯕ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠ ꯆꯪꯁꯤꯟꯅꯅꯕ ꯐꯤꯔꯦꯞ ꯑꯁꯤ ꯂꯧꯔꯛꯄꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ ꯍꯥꯏꯅ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯄꯜꯂꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯔꯦꯁꯇꯒꯤ ꯂꯧꯈꯠꯆꯔꯒ ꯑꯇꯣꯞꯄ ꯄꯥꯎ ꯈꯔꯅ ꯑꯃꯨꯛ TGCCꯗ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯐꯣꯔꯝ ꯂꯧꯕ ꯊꯥꯖꯤꯟꯕꯒꯤ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯊꯣꯛꯈ꯭ꯔꯦ ꯍꯟꯗꯛꯇ ꯕꯣꯔꯗ ꯑꯣꯐ ꯁꯦꯀꯦꯟꯗꯔꯤ ꯏꯗꯨꯀꯦꯁꯟ ꯃꯅꯤꯄꯨꯔꯅ ꯂꯧꯕ ꯀ꯭ꯂꯥꯁ 10ꯒꯤ ꯃꯦꯇ꯭ꯔꯤꯛ ꯑꯦꯛꯖꯥꯃꯤꯅꯦꯁꯟ 2023ꯒꯤ ꯔꯤꯖꯜ ꯂꯥꯎꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯒꯚꯔꯟꯃꯦꯟꯠ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯁꯤꯡꯗ ꯀ꯭ꯂꯥꯁ 11 ꯇꯝꯅꯕꯒꯤ ꯑꯦꯀꯥꯗꯦꯃꯤꯛ ꯁꯦꯛꯁꯟ 2023-24 ꯇꯝꯅꯕꯒꯤ ꯉꯁꯤꯗꯒꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯐꯣꯔꯝ ꯊꯥꯕ ꯑꯃꯁꯨꯡ ꯁꯕꯃꯤꯁꯟ ꯇꯧꯗꯨꯅ ꯃꯤꯡ ꯆꯟꯕ ꯍꯧꯈ꯭ꯔꯦ ngasi masing yamlaba mahiroi-singna TG Higher Secondary amasung CC Higher Secondary School da registration form lauba yomsinnarakpadagi lambida traffic jam thokre Manipur lengaki education department gi order amagi matungina ngasi Manipur da leiba government higher secondary school ayambagi form thanaki Imphal manung da leiba government higher secondary school sing da ayu anganbadagi class 11 da ming chanabagi form launanabagi damang mahiroi amasung parents sing school gi gate mamang na pareng sana lemnaki Government Higher Secondary School singi manung da nupi mahiroi sing ki kaktamak mahitam liba TG Higher Secondary School Imphal amasung nupa mahiroi sing kaktamak mahitamba CC Higher Secondary School da maru oina masing yamlaba mahiroi sing amasung parents sing na admission form launaba krik krik inana school gi gate mamang lepnaki form law balak singi gari sing na lambi ki nak yeta krik krik inana kana khamnaki Miyam amasum gari sing aduna maram oiduna traffic jam thoktuna lambi da lakpa gari amasum miyam da ayet pa apan piki police amasum traffic police na form law balakpa sing adu control tawna bo hona bada awa boiki TG Higher Secondary School yu oina arts stream da mahiroi sahum commerce stream da mahiroi sam amasum science stream da mahiroi samri puna stream ahum gi mahiroi sanipal launa bigi registration form issue tawba amasum submission tawbugi matam singa sidigi horaga lakli bajun kunga mathoi fawa numit humni TG Higher Secondary School gi ngasi ayuk pung mapan nigi horaga nungthul pung ahum fawa registration form issue tawba amasum submission tawbugi matam piriba sigi ngasi ahobu numita ayuk angan ba nongalamdai digi school sigi getam hairoi amasum parents singna kiule pauke school asigi stream ahum asigi puna mahiroi sanipan laugadabada ngasi ahobu numita mahiroi lising amaga songa romna registration form laukibaga loidana mahiroi kiyana submission su tawrakhre CC Higher Secondary School yoina su class 11 gi arts stream da mahiroi sani science stream da mahiroi sa humamasum commerce stream da mahiroi sa puna mahiroi sa tru laugadabada ngasi ahobu numita mahiroi lising ama henbana registration form lauki ngasi ahobu numita mahiroi kyana form submission tawduna mingsanaki amasum unreserved schedule caste schedule tribe amasum OBC maitei amasum maitei pangal haina category kya thokna reserved seat sing Thamduna registration form issue tawba amasung submission tawba sida hauzik thoklib irang sina maram oiduna schedule track ki oinadi mamang sahi singa yengnarubada TG amasung CC Higher Secondary School animakta mahiroi masing lakpagi sang likna lai haide su paus na makata na su fongdorakli makasa tharakpo oina to perform advanced hospital akai toy to migano advanced hospital si atai doctors singna sema United Doctors Limited Liability Partnership company na run tawani masida makalamatagi akay toy amang atatuan bigano haina Advanced Hospital Management gi makedi thamakli Advanced Hospital gi management team na sindrong si Manipur Press Cup ta pang to ki pa paumi sing unaba ma Advanced Hospital Advanced Specialty Hospital and Research Institute ki Medical Superintendent Dr. Punima Neapram phung to ki bada Advanced Hospital si board ki manakta Kripadashini Advanced Hospital haina laidiba mafam sida lairami amasung risk-period asi sahi taragi inakhibani sahi taragi risk-period adu loibadagi hongdokpiro haibadagi thangapat mapal hari khakok makhong asida honglaki English ngani ga kungani thoi Augusta lenkhot hang gangte hari lamapu asina sahi kuntragi risk-period lam sipirakane masida sangba matamda lainariba yum amaga sangwai loidaba amaga lerami hospital asigi construction waki expenses khudingma company asina puthokpani hospital asi sagatpa matamda crore 5.6 angre adabu hospital asi housing su saba loitri housing ladibo hospital gi building amadi masigi equipment khudima United Doctors Limited Liabilities Partnership Company hariba
Maitai doctor singna semjaba sina ran tawni hospital asida miyoi sani rom thabak tawri maduna hospital asida akai toy amanga ta amata thogan bigano leibaki irang siga mari leinana hospital asida aso apan pukhalakpada hospital asina free da layeng libane hai kian su pausna makatana spalakli makasa tharak poina to papaw man nupi marupna BJP president Sarda Devi da leiba kanana bo thopi ra haikre Manipur gi nupi punamak khwangset masi langduna masa masu amasung leiba kanana bo lambi sorokta thulakpa phawba BJP gi president Sarda Devi na tumina lasiliba karigino ma amasuma ki party gi nupi karmi singaloina thopi ra leiba kanana bo sangsin minasi haina Manipur nupi marup ki president M Sakina phongtokre Imphal irapat bawa nanga si pangtukhiba pawgi mifuma mada Sakina hai Manipur da thoklib irang asi numit nifu ga tare na sojilakle irang asida mi kaya awasai thinangli kuki MLA tarana lebak thugaiba ngamlaga MLA yangkhaina leba asi kanma ngamloi doribro haibasi asobo hangni state asida laingak liba asi BJP government ni party asigi president asi nupin oibedana tana leba asigi president amasu Manipur gi governor su nupin hoidi adubu ngasidi Manipur gi nupi punama khwangset masi langduna masa masu amasum leba kanana lambi sorokta thulaklaba phawba lusingbi singasina tumina lasiliba sikarigino nupi maruki members in Delhi satuna khungjang sangsiluragani mangna hai lamdam asida hauji thoklibi irang asi maitai kuki gi irang nati English singani ga tara ga treta mikal da India government na satakhiba lalong kaya gi wapam sing haujuk mapan tholake irang asi woroisina si PR thamaga pangkhak oiraba government asina purapham thoi BJP Manipur gi president oiribi Sarda amasum maki nupi karmi sing kadai sakre irang asi lusinna bo hona bada party gi president ama oina maki asobo thaudang le mangna haujuk phawbo tumina lasiliba sikari gi no Sarda thokpi rau nupi mayam pulaga Manipur kanbagi thabak sang simina si haina Sakina phongtokhi MLA singna tumina lasilaga nupi mayam ama lamjau surokta ahing jare kadabani haiduna mompak pi duna tawriba thoranga sina karamba politics no ngaki obu wakhal khandana miyam da inchinduna lairiba sikari gi no haujik sang siliba lana si political gi lalongni punama asi nupi oibisingna tumina yengdun leiba ngamdre Manipur gi amasum army tanthokraga Manipur gi regiment ama linkatuna na sing training piduna sabsana thengnaba ngamnanaba lalong sinmina si hainu Sakina phongtokhi Manipur nupi maruki general secretary L Sumati Balana hai irang asigi matangda external affairs ki unions MOS Dr. R.K. Ranjana tumina lasinba si kanem tawi haurakli bi awasi asumbanati lebak thugaina bi haune state amadi central government tumina lasinba sina miyam singnaba kya pokanduna wang kya matulakli irang asi athubada lusindrabadi nupi angang khaktana ihau horak matamdadi India government su makoksa sikhani Manipur government ti hanglai oina leibanina makhata na thulakadab aphatagi daita punama PM Modi gi government pugada bani haina su Sumati Balana phongdokhi hauji koina di myam pau su matang sa lusinjarage ama su myam puna no babdet ngamina sa ni su channel sigi mekedi gi myang famda makhata na thamjari